Khurai asigi Manung Channa Leiba Khabeisoi Dasu Ichao Cheitheng Chaona Mayoknari MAPHAM ADUDA HANGBA relief camp ki INMATE SHINGNA LEINABA authority ki MATENG NGAIHOURI Ichao asigi Cheitheng Chaona Leiba Khabeisoi da ngasi NPP Manipur Staff Unit ki IT amasung Frontier Organization ki General Secretary Laitonjam Jayanandana Ichao gi pibam yengsinkre Paumi sing yauna chatkiba yengsin khongchara duda Khabeisoi gi miyamna Ichao gi Cheitheng Mayokna hobagi saktam kaya thengnarakhi Yum kaya ising tumjin khibana maram oiraga lambi gi nagyata pakhan khanduna amadi tongan tongan ba gari singe manungda changjafam lauraga leina hori miyoi kaya amana masa masa gi yumdagi potlam kaya leptana hondokna hori khongchada duda Khabeisoi da Leiba Madrasa Samsul Ulumda HANGBA relief camp da su changduna mafam adugi pibam yengsinki relief camp adu chalaibada thodang lauriba chesabam Jawudin Kauba Balun Jaramana Paumi Singda Haikru Makhongda Imphal Turel gi launam bal kaibana maram oiraga Khabeisoi Saba Leikai da Kundariba Yumthong Chamrom ising thumjin kre maduna maram oiraga Madrasa Samsul Ulumda relief camp asi hangdokpani mafam asida chawragna miyoi chamri ga tara rom jangjafam lauduna leire adubu lenga ki maikeidagi relief polam sing mateng panglakpa leitre relief camp ki maikeidagi de mateng pibinaba haizaba laikre yaragadi awana taraba sing asigi khallaga atubada lenga ki mari leinaba authority na mathau taba mateng sing pangbiu haina mahakna makha taki Haikru Makhongda Imphal Turel Torban Kaibadagi Somda Akutpa Somda Chen Tharpadagi Khabeisoi Saba Laikaida Tariba Koi Na Yeta Tabe Yum Samagi Maya Ising Thumjan Kitana Leibi Yaraktabadagi Koi Khabeisoi Saba Laikaida Leiba Madrasa Samsun Ulum Harba Koi Angang Sing Laita Pam Sang Asida Leif Ke Mama Hangdokjabani Hangdokjaba Asida Koi Miyoi Mi Samri Ga Tara Mok Angang Su Yauna Leijai Harba Miyoi Samri Ga Tara Sing Hojik Phawada Sarkar Gi Maikaidagi Karigumba Ma Lakpa Leitre Adubo Koi haja kibadi laire lak sage ana so haibirei ado yaragadi thuba matamda khoigi haiba relief ta laibiriba mayam awana taraba sing asigi kitang thuna khanbiraga fast priority edo khoi relief ta laiba sigi dam hana pibiyo haina media gi khuthangda haijari Nakalamaromda Khongchara duga mari leinana Laitonjam Jayanandana hai Ichao ki Cheitheng nanglaba sing asida mari leinabo authority na ahenba mideng changhaningi District Administration na piba relief ki polam sing athubada piba chungani awaba taraba sing asigi damak mahagna angamba thodang lauraga relief camp amasu hangdoklagani club amadi miyamna so awaba taraba singi mateng pangminashi haina magna phongdokhi kumjali sangani kunithoi da sem ki ba matam adugi lengakna Water Resource Department ki thabak thoram sing asi kanagumba amada sina thoklabra haibasi jingnadaba ngamde haingang amasung Khurai SC fauna cheliba Imphal Turel gi dorban sing da paikatpa development work sing adu Ichao thoknabra natraga Ichao dagi kanabra haibasi hanglingai oi Turel Torban sing da chaliba retaining wall kumang chaw sina thabak subagi mamita de Turel Torban da kundariba amade leiriba structure sing da politics tahoning de haina su Jayanandana makha tana phongdoki Handaki Leiba 2020 ga 2 dagi form togiba sigumba government se sigi government sina akhoi water resource department se masi minister na ma oiba adigi thabak na kanagum to heta uba mayam na chu hena outsource to thokiba dongna toba haib tare water resource department marwaina hangang kendra amasung Khurai kendra da leiriba akhoi gi sigi Imphal Turel Torban sida development gi mingda haib tai ko development gi mingda akhoi Turel Torban tingbagi mingda chathariba development work singje aina hangjening wangdi masi akhoi gi Ichao thon nabo oidoira development gi work nahage tobiri bese nadra Ichao dagi ngak thok retaining one chali bese Turel da retaining one chali bese masi akhoi challaga di madugi chaling retaining one du loidringai da mad Turel Torban je phajana Ichao rainy season lakadore April May yokchale hagadi madugi proactive oiba akhoi gi action am tu udab